ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯁꯥꯏꯀꯜ ꯑꯦꯛꯁ MLA ꯌꯥꯝꯊꯣꯡ ꯍꯥꯎꯀꯤꯞꯀꯤ ꯂꯣꯏꯅꯕꯤ ꯁꯥꯄꯝ charubala ꯗꯦꯕꯤ ꯏꯀꯧ ꯃꯨꯂꯥꯝꯗ ꯂꯩꯕ ꯌꯨꯝꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕ ꯀꯦꯁ ꯑꯗꯨ ꯂꯨꯄꯥ ꯂꯥꯈ 50 ꯄꯤꯔꯒ ꯀꯨꯀꯤ ꯏꯟꯄꯤꯅ ꯋꯥꯇꯦꯝꯅꯗꯨꯅ ꯌꯥꯁꯤꯟꯅꯈ꯭ꯔꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ngarang numidang turbung phagak saw ikai da kuki militants na numay round kaya kapsilakre hari miyang puna no wabdik nga minasena sinel sige may kay digi sumiyang pam na makata na tamzari Manipur top sanel gi may kay digi maruay bi ipauk sing miyam na tamzagi ahan mada paukzul pauk sige dex digi special content malakusraga thong mana daba sina kharaswan ba community na mutki batabane paukzul dex digi British na Bharat hadokraba matungda Inner Line Regulations ILR asi makhata na India government is anhali haujikti taseng na ILR asina territorial integrity ngakpada mitop na lamgi mapu oikhigadabadigi kanjana baloinana furup singi saktam ngakpada yamna kanaba pambe ama regulation asina wiri hauji Inner Line Regulation asi Indian Constitution ki ayaba makhada Nagaland Arunachal Pradesh amasu Mizoram da sanari adubo Manipur di mitop khandok tuna makhoibu halan khinabigi movement kaya satakhrabasu solution di Bharat sarkar na khangna tawbidre ahoinana police amagi makhara ingit piduna lehanbagum tawri khudam haibabu Thawbal amadi Bishnupur district ki Shero amasum saitoni missing hanthanabigi family planning da salbat control toholaga mitop Thazilakpasi mahoksagi leizaraklaba proof singi kankul muthanabigi sarau oirare sangshilakliba mitop sing salbat control tawdi angang tara ki mathakta loina poi sahi decade kharagi matungdadi mitop na majority oikhiba tabani masi haksina lafam thui Bharat ki Lok Sabha ki seat chawanga yankhai gi nithoi masum Rajya Sabha ki chaniga yankhai leibigi manungda Manipur na represent tawbusi sumnatagi mathangsina ani amasum amatani Lok Sabha da Bharat ki masing yamagi matungina mihut yamna khankhrabasu state ki represent oiriba Rajya Sabha da sumnatagi amaka khanbasi sumdabane equals political right thamduna masing manana khanpham thokpane percentage da yengladi India ki mihut chahum khudingda aikhoigi amagumane shothana masu minority oina leiriba aikhoina aikhoigi oiba wafam sing parliament da puthokpada majority singna thawoibidana sahi lisang sina laklibni Majority people ga lemina bada nungai phaba imung oina bani haiduna missing yamna hanthana ba honafam thoktra male khali ireibaki yum palaba mihuishna family planning pangthokpada economic aspect lomda yeng sumde sangchilak liba mitopna aikhoida piba sapu dagi honglak liba khunagi saktam community singi social and political status samasum aikhoina enjoy toriba makhal khudingi rights khangna population theory hotuna anoba family planning ama mathak tari aikhoina aikhoigi lebak lepsagadabani insurgency plan state oiba state sida misimna gi sanga se aduki mati wangkhre amaromda sel tungi phibam na maram oiduna yum pandaba sing fertility parrot leiba nga oibana makhoidagi offspring lakhadaba kya mangle leminari ba kanglup singi manungda salbat control yadaw yauri amaromdana Sayam poktana ba masana khangna honari thongmana daba sina khara sonba community na mutkiba tari miyamna mamut tan naina ba masum thabak to ontopagi tangai fadaba leiri hansu pau sida makhata na phongdorakli makhasa tharakpoina panam pausi digi topa maroiba pau khra thamjage yellow mi singi damak sapsana thengna dun issue sigi woroisin purakani nongthongbam bire Yellow missing damak lenga sapsana thengna duna thokli bisu sigi woroisin purakani haina se minister nongthomam berena phongdokre wafamasi pradhan mantri kaushal vikas yojana PMKBY 4.0 gi makhada luang samam liberal college to nominini sumna sathagadawa mega job fair rosgar mela hodokpagi thoramna se minister na phongdokhibani ngasigi thoram adugi saruk ama oina college phagadan si mission gi makhada liberal college ta nongna saba administrative block OBC girls hostel amadi college girls hostel amadi college asigi classroom amasu maikum hangdoktuna se minister na khusinakhi mela hangdokpagi thoram adugi athoiba mithunglen gi warol piraduna se minister and berena phungdokhibada marebak maramda nungsibagi ithil poklaba matamda mi khatnaningba amadi phattaba thabak kaidonungda tawnungloi
lamdam asigi mapu pandab amagumna lairambana aikhoina ngasi saithing phanglibani hanadagi satnarakpa poramsing semdokpa mathaktai masida nahasingna thaudang lawsangi mangna makha taraduna manipurgi setmilon fagadhanba tungan department singi makada self help group kaya lingatuna miyoi kya bu senthuk lambi leinaba lenga asina khonari relief camp de leiriba miyam gi tamak lenga ki mai digi trainer thaduna sana tanaba polamsing sem sabigi matangda loksing kya piri aikhoina saba polamsing adu lenga na leiduna belu added toraba matung mapalamna thadokpigi khongthang su pakhatpa leidaiki ngasigi thauram aduda saruk yakibi education minister thanaujam basinta kumana phongdokibada chakhotpa leba ama oinaba honabada miyamgi mitmai oinabigi dama ngasi hautokliba job fair mela asi mafam kyada leptana pangthokpigi tangai fadabalai leba asigi punba misingi manungda nahana masing hena leirabasu skill workforce watpana leba asigi weba apunba sitmilon chakhotna bahonabada matam thintari lenga ki thabak lowbagi masing di khara khangni maram asina miyam na masabu thabak pijaduna sentok leiraba khaktara khunai sida sakhot pangamgani haina su magna phongdokhi ngasigi thoram aduda IPR minister Dr. Sapam Ranjan yauna tuan bamiyoi kya su saruk yakhi atopa pawmana nongmai yauna khulai kya fakhre Bisnupur district ki wainem kaino maning ayekpa khul area da combined team na thibu humigi thabak sa thabda nongmai yauna khusu khulai kya fakhre thibu humadu AK assault rifle ama .303 ball action rifle ama 12 bore single barrel gun ama magazine yawba 9mm pistol ama magazine yawba .32 pistol ama high explosive hand grenade taraga mathoi detonator nipan inches LMG gi magazine ama MM 7.62 LMG magazine ama tiff launcher ama WP smoke bomb ama WT set ama helmet ani tear gas shell nipan tear smoke bomb nipan kapi ariba maru nifuga nipan bipod yawba improvised motor pompi ama improvised motor shell ani helper set ama camouflage set ani ni haiden su paus ta makhatari atopa paw mana afeswagi mapan supervising de pangthokre armed forces ex servicemen welfare association apeswa thawbal linkhatuna ex servicemen gi family singi fanaba thabak toram pakat pagar sai tret mapum kharapagi annual rising day ceremony thoramas ngasi thawbal wang matabada leiba sai mandi da pangtokre thoramada da retired lieutenant general konsam himalaya apeswagi president retired wing commander AK Devendra Vice President Retired Sub Honorary Captain T. Inaumadi, Secretary Retired Subedar M. Khogendrana President Member Singwena Saryaki. Ngasi Tharamadu ki mapung member Saruk ama oina Retired Lieutenant General Konsum Himalayana ex-serviceman amasum ex-serviceman widow singi sakot tharang kya gi matana wangang duna karamba khudongchaba sing lawu yabagi habigi matana khanaki loidana nauna association sida yorok level member singa sakhang mai khanaki amaramdana barak turel da purakpa yuang fatkre Manipur Police amasum Assam Rifles ki apunba kangbu amana ngarang August 22 gi nungthil pung marirom tabada Barak River Outpost manakta Barak turel da miyo amana hi da purakpa yuang bottle maudra ga taru fort pangkre yuang singandu purakhiba miyo edu Harinagar Borobekra da leiba miyo ni mangna yuang adu Assam ki kasar gi Fuller Thol gi Barak turel da hi da puralaga Zribam gi Zagurador kaithel da yonana ba purakpani haiba khangla hedi Assam Rifles Thadorak Posture Amana Haidi Atoba Pawmana Aikoigi Kunaida Nupi Kaithel na Asubu Taudang Laudun Lakli ke Brava Apunma Kaithel Sinai Bilup Kanglepak Akshil Ahumnak Subuma Pokumon Thoram Pangtokre Hamnam Kaithel Soyai Lere Community Hall ngasi Pangtoki Thoramadada Zenimski Hanagi Director Dr. Laishram Deven Akshil gi Advisor Akham Langol Manipur Institute of Management Studies MU ki Director Penafesar Pratakar Lashram Yang tuan mioi singsu mapo common thoramadu saruk yaki thoramasi ki saruk ama oina lamdamasi gi CSO singi miut sing da kudol potam dun ikai khumna basukki ngasigi thoramadu ga mari leidana Akshil gi General Secretary 1000 Prabana phungdoki bada lamdamasi gi singa masum ani da leidiba district singi kaithel phambi sing punsinduna matam gi oina potcha gi mamal Kantenal taunaba lup asi semkibini
Akshilna asoba karbar wala singna posegi mamal lepning mamal leblakpagi mayokta matam pumbut leptuna thabak thoram sing paikhatkani haki ngasigi thoram adugi nungi warol piraduna Akshilgi General Secretary sina phungdokhibada singamadi tamda lairiba kaithel singi apunba lup ama oina lup asi semkibani aikhogi lamdam asigi kaithel haibasi puwariga yamna nakshinana saminaba mani puwarigi tangkak kiyada thokiba thawdoksinga lamdam sigi kaithelna asoba thawdang lawduna khunai sibu hena faganaba madi mangda singkhanaba ngasi phawba saruk yaduna lakli malemgi kaithel singi manungda nupi ngaktana famba yamna akhanaba kaithel amasu aikhoigi sina oiribani khunai sida kaithelna sahi sa kya asoba thawdang lawduna lakli lamdam sigi nupi singna lawriba thawdang sing thabada loiba khamanairoi maram asina hiram khudingmakta asoba thawdang lawduna laklibani asugumba khunai sida aikhoigi lairiba kaithel singna lai haktaktagi hauna yamna phajakraba satna rol amagi makhada salaiduna lakli adubu matamgi ahongba kiyana aikhoigi kaithel singdasu awonba amadi ahongba lakhitabani nati adumainama aikhoigi kaithelgi saktam amadi liklam aikoina ngakadabani kaithel haibasi aikhoigi leibaki amadi khunai yanglen saruni Senmilon fagalabadi khunai amas sakotpa amadi afaba oigadoribani maram asina aikhoi khudimana kaithel haibasi hena sakot hanana bohona pham thoi haikenesu pawsida makhatarakli atopa pawmana barak turelda purakpu yungang fatkre Manipur Police amasum Assam Rifles ki apunba kangbu amana ngarang August 16 gi nungthil pung marirom tabada Barak River Outpost manakta Barak Turelda miwemana hida purakpa yungang bottle maudraga taruk fagat pangamkre Yungang sing adu purakhiba miwedu Harinagar Borobekrada leba miweni magna yungang adu Assam gi Kasargi Fulartholgi Barak Turelda hida puraklaga Zaribamgi Zagurador kaithel yonana ba purakpani haiba khangle haina Assam Rifles na thadorakpa sirolaman hairi atopa pawmana Thawbalgi miyam yumdagi mapan thoktana ba khankhre Nongsingi phibam phattabana maramoiduna mapan thoktana section na lainaba District Disaster Management Authority DDMA pautak pi hibaga loidana helpline number su miyamna khankhre DDMA gi advisory notice aduna hawkiba numit kharani sida Thawbal district akan manong surakhiba madi makhatana akanba nongsuba yabi oithokpa leibana district asiki mipum kudimak masa masagi yumdagi mapan thoktana punsi amadi lantu mangdana ma section lainaba khanki district asigi mafam kya hauji ising thumjinduna laitibini notice aduna makhatana district asida seliba torel singi imai wangbana torel gi lownambal kaipi yaba mafam sing miyamna section na khangdoktuna matam sana pawpina bamadi nongsingi phibam phatriba pawba miyamna labuk kumdaba law singugi thabak sing tawba lepna bus khangali miyamna nongsingi oiriba phibam gi paw sing ningthina lawnaba khanganbaga loinana sana thaknaba polam sing ising amanga ta thokanba ngamdaba Ningthina package tawba food item sing thaknabi ising hidak langthakna sing musu thawrang toraga lainaba khangali miyamna khudong thiba taraba matamna helpline number sing SDO Thawbal 9089487308 natragana 9862299290 SDO Lilong 70051900012 natragana 7085165216 pau pibinabasu khangan khrehainsu pausda makhatari Makasa tharak poina pausal pausigi editorial mayam special content moina mayam thamjagi afaba wakhalonda yumpham oiraga afaba thabak kharadi tawramsi ngasigi taibang pand leiriba miyoiba koba jiba makhalasi matamgi matungina sakhalakpagi matungina satna lonsat saksa yuthak phijet laiteng amasum yomlai kaireina singba khudingmakta leptana ahongma nayamadi honglakli asomna honglakli ba ahongba singasi matamga sunadaba madi zatiedugi masagi leijariba satna lonsat amasum phijet laitengda Sangdamnabada maning marangba susinadaba thokta nati malem asida leiriba aikhoi miyoiba khudingmak afaba phirol wakal makhal kiyagi laiteng sing sejanaba amadi phajaba yumkai saduna ahawba saduna nungaini hingba pambi pami adubu phana pamduna su khalluba khudimak hek pangthokpa haibadu ngamnadi aduba aikhoi miyoibana khwaidigi darkar oiribasi work culture manghandana thauna leina isagi amadi tungi jati adugidamak karigomba afaba thabak khara tawramba aduni aikhoi miyoiba khaktana tana taibang pal leiriba thawai pan jiba makhal khudima nongmadi soiduna taibang pal thadoktuna satna khigda bangakthani kana su masidagi
नानथोकपा हाइबसि ngamlaroi adubu hinglingai matamsida afaba lambida khong thangjingduna afaba thapak tawdun izat laina hingnaba honagadabani madu natrabadi khunai si laikha tana mangki tabani ngasigi samas asida lairiba miyoiba kudimak magi sak asi fajana phajai khanjaduna makhal kyagi cosmetic sizinaduna aina mahele haibigi matawgum onthokpa maung amada sanani aduga aki amogi thabak asi nupi singna khara heli mamangai haiba tare matamduda khunai sigi nupi singi yumpalon salamba lamsa sajat amadi sisinaramba aki amau aduga haujiki matam sida sanariba siga sangdamnaduna yengnarubada hainingai leitana khena ba haibatu oire khudingmak pu tawi haibati nati adubu kharana punamaku sen tanba manba maung adubuni kharadang pallabada sahi nauribi nupi masa singna samnadagi karidagi keriba si yengbada saksugo yamna susinadaba marik marangba kya yauri amaromda anaubi haigadra mauna sing asisu kari no khangde kebagi thakti lam yaure sam phawba kebada yaushin kibadagi lukhamda tubar kakhatuna fere haiduna sali mauna hadana te mau ohal phawba isu tadaba samtienba tanabagi lamjel asida yaushitakli hairibasing asigi mathakta mobile phone khunai sida pirakliba anauba saitheng section da yaraktre asumna khunai sigi nupi singna aki amogi lambida lamjel tanarakpada jati edugi mahausagi leizariba satna lon chattagi wang lanthokiba tarabadi malemgi leiriba tungan jati singna manipurgi jati asida thamliba ikai kumna badugi sang nomgi hantharakpa masana tabani matang asida kharadang thamjaningba wafamdi honglakliba matamgi isil yaudaba yati adubu aikhoi lamdam asida pokpani lamdam asigi lehaudagi saurakpani maramaduna khunai asigi jati asigi amadi tungi mirolgi damak hiram kudimakta apapa wakhalunda yumpham oiraga apaba thabak kharadi tawramsi aikhoi izat laini hingsi wa culture yokhatuna afaba thabak kharadi tawramsi ba paujal pausegi editorial myam thamjari loisalak poina to papawna singning khaibadagi gari sing panduna laiti nong leptuna subudagi national highway kuntraga taret imphal jiribam lambigi luwang sumamadi rangkhungkhul singning khaibadagi lambigi satok sinda sauna akaiba thokpadana tana lambi asida satliba gari singning khaiba mafam asigi nakalani makta panduna laiti hairi adomoina ma highway sembagi thabak pailiba construction company na machinery sing sizinaduna lambi asida punjinduna lairiba laiba kothokpagi thabak hokre nong asina maram oiduna highway sigi lambi gi sarukta none district ki mafam kayada singning khaibagi thokdok sing thokle loidana district asida sialiba torel ayamba su warning level yawna ising imai sing sial hairi ado hausikui di myam pauk simatang se lusinjarage masu myam puna anobaptet ngamina sena sinel sigi makeri gi myang famda makhata na thamjari